अहान बदा मरोइबा पाव होंगलकलिबा मालेमगी अवोनबा मरक असै खोगी खुनाइरोय हौरकलिबा नहारोल सिंगा सिनगदबा मतम अस लान मायोकनदुना लेरे हाइना एमपी बिमोल हाइख्रे मसागी मजाती मियामदा नार्को टेरोरिस्ट सिंगना ओट नैबगी थवोंग चथबदा करिसु तौबा ngamdana leibasi मालेमदा इंडिया खक्तमक ओइरमगनी हाइना यूसीएम की प्रेसिडेंट वाईके दिरेन फोंदोक्रे बीडीएफ सिंगना ओइनाम कांगजेबुंग लंपाक्ता वाकत खोंजंग चंगसिंख्रे अमदी बीजेपी मणिपुर की प्रेसिडेंट ओइरंबा सकनायरबा बीजेपी की लुचिंगबा मैनम बोरोट लेकिद्रे खुरुमजरी आईएसटीबी बुम एंग ताबिरिबा पुंगनमक पुतराम नोकचरी हौजुपाव संतोन पिजरी होंगलकलिबा मालेमगी अवोनबा मरक से अखोगी खुनाइरोल हौरकलिबा नहारोल सिंगदा सिनगदबा मतमसना लान मायुकनदुना लेरे हाइना एमपी डॉक्टर अंगोमचा बिमोल अकोइजम नंगसी जेएनएम डांस एकेडमी दा पांगथोकिबा वारेपनबगी नोंगा कुनसाबा डेथ एनिवर्सरी की थौरमदा फोंदोक्रे थिएटर मिरर सेंदुना तांकक अनि थोना खाइदोक्तुना पांगथोकिबा थौरम अदुगी अहानबा सरुक्ता स्पीकर थोकचम सैत्रबदा वांखै एसी की एमएलए टीएस अरुण कुमार सु सरुक याखी थौरम अदुदा वारेपनबगी पुंसीदा युमफम ओइबा फिल्म अमा उतखी सरुक याखीबा सिंगना लेखिद्रबा वारेपनबगी फोटोदा लेकतुना इकाई खुमनबु उतखी थौरम अदुदा डॉक्टर अंगोमचा बिमोल अकोइजम मखताकिबदा लेबा अमगी पॉलिटिकल मूवमेंट अमा लाक्तंगाइदा आर्ट एंड कल्चर ना हाना ओहनिंगलिबा खुनाय अदुगी सक्तम अमा येगलई मालेम की ओइनसु वाफम असि चटनखी मणिपुर की ओइबसु चटनखी कुमजा लिसिंग अमगा चनिपान मरफुद्रा माथोय एंग्लो मणिपुर लान की मतुंगदा डॉक्टर लमाबम कमल हिजम इराबोट याउना अइबा क्यान अखोगी ओइबा लिटरेचर अमा सागतपा होरखी लिटरेचर दगी पॉलिटिकल मूवमेंट रोम दलाक्तुना इंगसोक लिसिंग अमगा चमापन हुंफुगी मतुंगदा यावलगी इहो क्या कंखलखी इंगसोक लिसिंग अमगा चमापन हुंफुदगी इंगसोक लिसिंग अमगा चमापन मरफुगी अंगनबा फावबा मतम अदुगी अइबा सिंगना खुनाई से थोकलिबा सिंग अदु थिएटर अमदी अतै आर्ट की खुथांगदा खुनाई असि पुखलखी अमदी मसागी फिदा अमसो कंजनबा होनखी कन्हाइलाल रतनथियाम सनख्या इबोहल लेखिद्रबा मतुंगदा मखोइगी महुत ngasiगी मिरोल असना कनाना सिलहौगनी हाइबसी अरुबो ओइरी हौरक्लिबा आर्टिस्ट सिंगना अकीबा यावदना खुनाई असिगी मसक उन्नबा होनगदबनी हाइखी मणिपुर इमेजिन तौब मणिपुर यकाइरप यावल लाप लिटरेचर ड्रामा की फील्ड हौरे अखोइसे खेने अतोप लिटरेचर है बेंगोली लिटरेचर करी करासिना डोमिनेट तौरगा तमक्प मतमसिदनी अखोइना 1922 सिगी मूवमेंट सिदैसिदा लमाबम कोमोल की लेंसिंग लगले इमा मैतै चनु मैतै साहित्य मंदिर नुंगा आइ हौरेस लेगी मागी चंद्र नदी मीगी तोरमान दगे दो वे चला फमदोइनो सिसु कोक्थु मनुंग दे सिंग सेलिमनी गाइस सर्च फॉर योर रूट्स सर्च फॉर योर लिटरेचर हाइना मणिपुर की मसक से थीबा होरकपसे मसीगी जेनरेशन सिने 1920s अदैदा लिटरेचर द लेरंबा मागी अवेकनिंग से कना कना नो ने यें कांद लोइ उने बखोय अखोगी 1891 की लान थोखरबा मतुंग की द पोलक पकांबु ngakten इगिजम अंगांग हल डॉक्टर कोमो 1895 96 97 generation मोगी generation जिन चाही कुन they were all in their 20s अजुदा तोरक पपोनी मसागी मजाती मियामदा नार्को टेरोरिस्ट सिंगना नमसिनबा होटनबा लेंग ओटबा ngamhandaba amadi ओट नेबगी थवोंग चथबदा करिसु तौबा ngamdana लेबसी मालेमदा इंडिया खक्तमक ओइरमगनी हाइना यूसीएम की प्रेसिडेंट वाईके दिरेन फोंदोक्रे वाफम असे यूनाइटेड पीपल्स फ्रंट मणिपुर यूपीएफ न सिंदुना अखोई अमुक हन खुंताकलरोइसी हाइबा पानमदा चथरकलिबा चही तरेट खुंताक पनिंग सिंग थौरोंगी मनुंग चना मोटरसाइकिल रैली पाउजेल पुदुना मफम क्यादा चटपगी मनुंग चना वावकाई लमखाइदा पांगथोकपा मियामगी मिफमदा फोंदोखिबनी ngasi moirang college sagi lamthakiba paujel puba motorcycle rally edu kumbi kaithel wangu lamkhai wabgai kaithel kakching kaithel wangjing kaithel thawal kaithel yaripo kaithel kongba kaithel faudana lakpaga loinana miyamgi mifam amadi straight corner meeting na jingba pangthoklaba tungda manipur college singzamai dalam thongki khongchara dubu hianglam wabgai mera pai bisingna wabgai lamkhai da oktuna pukning thogatpaga loinana miyamgi mifam pangthokhi maduda USM gi president YK Direna manipur na india gi saruk ama oiraba matungda kari fibam da leiribage haibasi neinaminasi थोकलिबे इरांग असिदा ओरिबा फिबम सिंग असे अखोइना खंगमिनबा चंगे इंडिया की सिटीजन ओरिबा अखोइदा लेंगाकना थादोकपा प्रॉक्सी आर्मी सिंग ओटना हेनबा मसागी लेंगा की मखादा लेरिबा मियामदा मफम अमदगी हेंदोक हंदना थंबा मदि येकनाबगुम खनबसे मालेमगी मनुंगदा इंडिया लेंगा असि खक्तनी हाइकी
ꯃꯤꯐꯝ ꯑꯗꯨꯗ UPF ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯅꯣꯡꯊꯣꯡꯕꯝ ꯔꯨꯄꯆꯟꯗ꯭ꯔ ꯑꯦꯗꯚꯥꯏꯖꯔ ꯈꯣꯝꯗ꯭ꯔꯥꯝ ꯔꯇꯟ ꯂꯝꯈꯥꯏ ꯂꯥꯏꯔꯦꯝꯕꯤ ꯅꯨꯄꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯂꯨꯞ ꯍꯤꯌꯥꯡꯂꯝ ꯋꯥꯎꯒꯥꯏꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯌꯨꯝꯅꯥꯝ ꯑꯣꯡꯕꯤ ꯃꯪꯒꯤ ꯑꯃꯗꯤ ꯃꯦꯝꯕꯔ ꯆꯣꯡꯊꯥꯝ ꯑꯣꯡꯕꯤ ꯁꯅꯥꯍꯜ ꯌꯥꯎꯅ ꯋꯥꯎꯒꯥꯏ ꯑꯃꯗꯤ ꯍꯤꯌꯥꯡꯂꯝ ꯃꯩꯔꯥꯄꯥꯏꯕꯤꯒꯤ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ Indiana paisa thadaraga bakoi da chakthak bilaga thamba nomai paiba to terrorist do maduna aikoi mission miyam do onsil laga nomai kapan daga da aikoi singa sida miyok mi nei chathabale atum la government atula thado proxy army sing na kolan ba atum la lepa ka se India khatani ai se thamjali ge ba India ki toman ko youth me am la pe do be do ga basi resolve to na honor ke na se aikoi na mang kom thokte BDF सिंगना स्ट्राइक चंगशिंदुना लाकपगी सरक अमोइना ngasi su Bisnupur district ki oina oinam kangjibung lampakta makhoi taliba demand January ki tara ka manga faubagi manungda pigedabani haiduna wakat khongjang changsinkhre Bisnupur district BDF welfare association senduna changsin ki wakat khongjang aduda governor amadi government hear the voice of BDF one voice one demand justice for BDF all BDF stands for together for our rights our demands are legitimate hyper play card sing siznaki wakat khongjang aduna Bisnupur district ladiba BDF personnel lising amaga chahum hen bana sarkyaki wakat khongjang aduga mari leinana Bisnupur district BDF welfare association gi president oinam bizoina manipur da ladiba BDF singna hauki bachehi kyadagi lorakliba thodang amadi piriba salary siga chanaraktabadagi manipur lengakta makhoi gi demand pinaba taknaduna lagli ngasi faubada tadabadagi district tara taruki BDF singna strike changsliba siga mari lenana lakliba January ki tara ka manga faubagi manungda demand pidrabadi January ki tara ka tarukta all Manipur BDF welfare association central committee na Manipur pumbagi BDF singna mass rally ma chatkatori basta Bisnupur district BDF welfare association na mapung fana sagwatkani January ki tara ka manga faubagi manungda demand PR lengang na athubada pithoktuna hanagum mathau tawki haiki तालिब डिमांड सिंह चलिबा जनवरी की तांग तराबगा मंगा फाउ मनुंगा अखोई ऑर्डर ओइना थोपीद्रगदी मदुगी हेक थंगनबा तांग 13 सेंट्रल कमिटी वीडियो वेलफेयर एसोसिएशन ना अखोई मणिपुर दा डिस्ट्रिक्ट 13 पुनसिलकांदा अचौब रैली मा सटकनी हाइबो वफुंदसु अखोई बिशनपुर डिस्ट्रिक्ट ना सपोर्ट तौबा हाइनासु अखोई मिफम ngasi मयाम पुनम तोइना खंगनजरी All Manipur BDF Welfare Association के advisor Laishram Devan Namakhatana Bisnupur district ladiba BDF personnel singa city haukiba chahi ahuma sa thengnari ba awaba kya si hainingai leitre hauzik su chingkhong chingya amadi red zone oiri mafam kya da duty tawtuna leiri dimana si lengak na tada ba haibasi makhoi bu mi oina khandabani lakliba January ki taraga manga fawbugi manungda pidrabadi tang taraga taruktagi makhal makha kya gi khongjang changsinduna demand fangna ba honaragani masamiyam na sumateng pangbiu haina appeal tawrakli BDF की अवाबा जी उबिरगा अखोई ऑर्डर जी जनवरी तांग 13 की मन थोपी हाबे अमुक हना थमजेगे अदुना यारगदी अखोई सरकार ना अखोई BDF सिंगु नुसिबिदुना मरी लेनबा डिपार्टमेंट खुदिमना अखोई BDF सिंग तालिबो दिमाल जिबु अथुम थंग नपीनबा गिदमका ओना बिउ हाबे अमुक हना थमजेगे BJP Manipur की president ओइरंबा सकनाइरबा BJP की लुचिंगबमा ओइबदना तना थांगमैबन AC दा BJP की MLA ओइरमलबा महिनम बोरोड मतम खरा मसागी अनाबमना मरम ओइदुना लेरमलबा मतुंगदा ngasi लेखिद्रे महिनम बोरोड इंग सोक लिसिंग अमगा चमापन यांखै की एप्रिल की तारीख पोखी महाक मसागी चही हुमुद्रा तरुक सुखरे महाक ना हिंगलिंगै मतमदा BJP Manipur प्रदेश की president अनिरक ओइरमकी इंग लिसिंग अनि सुपना अनि की निपान सुबह मणिपुर लेजिस्लेटिव असेंबली की मिखलदा माई पाक्तुना MLA ओइखी नॉर्थ ईस्ट की अहानवा BJP की नेशनल जनरल सेक्रेटरी ओइरमगिबा मियोइनी मैनम बोरो न लेखिदबदा BJP की नेशनल स्पोक्सपर्सन डॉक्टर संबित पत्राना अवाब फुंगदुरकले महाक BJP मणिपुर बु मपांगल कंखन अबो हनबदा अचौब थौदांग लौरम मिसक अमनी हाइरी अमरमदा लुचिंगबसना लेखिदबदा हानेगी चीफ मिनिस्टर एन वीरेना अवाब फुंगदुरकले सोशल मीडिया दा थागतप पोस्ट अमदा एन वीरेना लुचिंगबसी डेमोक्रेटिक की वैल्यू खंगबा मणिपुर दा चौखा थौरांग अमदी अमत ओइने हिंगमिननबा होनबदा चोकथब नाइदना होनखिबा लुचिंगबा अमनी हाइरी महाक लेखिदबदा इमुंग मनुंगना नंगहौरिबा अवाबदा सरुक्यारी हाइरी अमरोमदा मणिपुर लेजिस्लेटिव असेंबली की स्पीकर TS सत्यव्रतनसु अवाबा फुंगदोकपगी चेरोल थादुरकली महाकी चेरोल दा मैनम बोरोड इंग सोक लिसिंगनी सुपना अनीदा BJP की टिकेटा निपान सुबह मणिपुर लेजिस्लेटिव असेंबली दा थांगमैबन AC की मिहुत ओइना BJP की टिकेटगी माइपांगलखी महाकना MLA ओइनिंगै मतमदा कथोकपा अमसुंग पुकचेल सिंगबगा लोइनना मियाम की याइफनबा थबक क्या पांगथोकलमखी
mahakna leikidaba si thamoi sokna nungaiti haibaga loinana imung manunggi awabadasu saruk yari hairi Manipur ex MLA Welfare Association su mainam borot na leikidabada awaba phongdokpa chirol thadurakli association asigi president Dr. Nimai Chan Luwang na kurek piduna thadurakpa chirolda mainam borot thaksi khasi leiba amadi thabakta kathokpa politician amani tapna wangangba amadi achetpa firep leiba mawongna mahaku miyamna sonaba mioi ma oibada natana matam sangna miyamgi thawgaloi oirami mahakna leikidabasi Manipur gi oina chauna mangjaba amani association asina awaba phongdoktona minute ani tumina leibaga loinana imung manungda sel gi tengpang su pikre hari mainam boro na leikidabda lamlai AC gi MLA KC bom chana so awaba phongdorakli MLA na thadorok pachirol amada mahakumba mioi asi Manipur da atangbani mahakna leikidabada imung manung maruk mapangna nang hauriba awabada saruk yabaga loinana leikidrabagi thawaina sembiba mapugi manakta ingna chikna leiba oirasano hari aiba mainam borona leikidabada Writers Forum Imphal na awaba phungdokre forum gi nagamapal lamabam leikai da leiba office ta pangthokpa mifam amada minute ani tumin leptuna sembiba mapu gi mifam da thongni chakhi amadi imung manunggi awabada sarugari hari Integrated Manipur Students Alliance IMSA Manipur Unit haina mingthonba RPI Youth Manipur Student Wing amanga si semkre miyamna thengnariba political gi khudong chadaba singa si mamutana leina duna chumthokna bu khanagani haiba wakhalonda mahairoi lup asi semlakpada RPI athawa lena taram okli haina party sigi National Secretary Maheshwar Thongnau jomna thagaba phungtokre ke sampata leiba RPI office ta nongna lup sembagi thoramatuda mahakna makhatana political gi lamda hena khumang chawshinduna miyam amadi mihut singi marakta afaba mari thamliba makhei kunayadu nongmogi chokhalak pahingalakani politics ki akhuba meeting da chathariba aranba thawong thoksil senja thumja amadi lengak lon sing miyamna mampun tana khangduna achumba lambi da purakna bohana minasi haiki nongna lup asigi sembagi thoram aduga mari lenana lup asigi thawpugadaba singsu khankhre mahairoi soibam sadanandabu IMSA Manipur gi president oina khanki Panbayai RPI Youth Manipur gi meeting makhada Delhi da IMSA Delhi haina mingthonba Delhi da leiba Manipuri mahiroi singi oiba lup amasu semkhiba leikhrabani Rajniti ki political awareness ama oil kangda koi platform mi makhada punna chapina si on open oina kata toraga luna to natabada yam shengna ai rajniti yaure hoji Manipur da wai se koi khangi koi wa se koi yauri bani haira kangda si ma shenge ko hai bagi pot ma thangalak pasida ai mon yam pen bam oi gi hai tare ai no han tamda prajana min ba yaba nate adu ai ta se pa de aduna adu wakalo ai lei ngai da im shana form to duna satra di web political platform wa sem ba to ge na hai ko matamda si vi be chan ken kai bele kai to panate si khala kanda ai ya ki bani adu ma yam ko ko support ro to Unauthorized oina DM University ki nongpok thangba chekpal paring da nung lengoi yonba madi LMS Law College main gate mayada DI parking oishinba lokthoknaba ad hoc committee LMS Law College Alumni Association PWD ki chief engineer da wakat khre hari ad hoc committee LMS Law College Alumni Association ki convener KS Jeko maitena wakat ki bachirol adu da hana DM College kaurambadi ki housing na Dhanmanjuri University kauraba mahiloishang asigi nongpok thangba gate asi matam kuina season adana lakpani mahairoi oza amadi atai staff singi khallaga university asigi VC na hojikti gate asi hangto khale gate asi hangto su gate asigi paring da unauthorized oina nung lengoi paiduna yonba maramna chathok chasinda khudong chadaba kya mayoknari chathok chasinda apanba piba khaknatana university asigi akoiba motsinabagi maram amasu ohele DMU gi saruk ama oiriba LMS Law College ki main gate mayadasu DI parking oisinbana college changthok changshinda ayetba oire hairiba nung lengoi yonfam amade DI parking ase athubada lokthok pinaba mari leinaba singda haijabani hairi Kangpokpi district ki manung chanba kharam Wi-Fi village ki mayada ngasi ayuk ZUF ki kangbuni haiba khulai paiba singa kuki khulai paiba singa khut thokna khre hari thaudo singa se ayuk chawrakna ayuk ki pung nipan rom taba duwai da thokibani manak nakpada leiba mioi singna ahan bada bom pokhaiba gi makol ama hek takraba matung nakal ani gi marakta akan ba mongda nomai kamne ki hari ISTV news na phangba thajaba yaba paw gi likhunna mana ngasi gi khut thokna baduda kuki lal hoba singi maikaida aso open khara yawi haina thajanari Thasigi mangada Saiton Ward number Nipan Nganu Konda Kuki narco terrorist singna bom mari pokhai handuna maitegi yum amangata thon kiba amadi mioi ani ashopan nanghan kibagi thaudo dugi case
NIA na paikre haibadu achumbra haiba miyam da khanghalu NIA na case paikrabadi hauzik kari process ta leiri haibadu miyam da khanghangadabani amadi lenga ki mari leinaba singa miyam ga yana ki bawa fam sing thabak to ontho haina saiton miyam na changslak ki bawa kan mi fam ngasi ka thana numit humni sure People Action Committee Against Nganukon Bomb Blast Saiton na sendana Saiton Hayaikon Ground chatharak ki bawa kan mi fam adura saruk ya ki ba laimayum Mani Mohan Sarmana Bom Pokhai ki badugi matangda Saiton ge miyam ga Kumbi AC gi MLA yauna SP Bishnupur amasung ADM Bishnupur ga punna phaminaduna miyamna pamliba sing thabak oina pangthoknaba tawragani haikibadu thabak to onthokadabani Manipur gi pauche amadi electronic media dadi NIA na case lokhatuna thizinba hokre haribadu Saiton gi miyam dasu khanghallu amadi Saiton gi miyam na lengak ta thamkiba demand ahum phangdriba fawba wakani fam chathake gani haiki अखोइना यानागिबा सरकार का थांगचगिबा पोइनाउ मदु सरकार ना थबगोइना ओंधोक्तिबा मखैदि अखोइ हारिबा प्रोटेक्शन सी अदुम मखा ताना अखोइ अदुम चथजगिनी सरकार अमा सेमदोरे हाइबा ई पाव अमा हेक ताबदा बॉम्ब ब्लास्ट तौरपा लोइनाना नोमै कापसलगा खुंजासिंगदा किहनबा तुजुंगनबा असुगमा घटना क्या थोलकपसी यानिंगदे की वाकम निफम मदुदा पोइरei leimarol menapai bi apunwa Manipur gi President S Memcha General Secretary TS Apabi Organization Secretary M Santi All Manipur Women's Voluntary Association gi President Y Kunjarani Advisor CS Usarani amasung General Secretary KS Sujata loinena committee gi maruai ba thomi singna sarkyaki wakan nifam madada Saiton Nganukon gi bomb blast yaning de lenga ki mihut singa yanaki bo warep sing thabak to ontho aikoi tangdulai taba pami mathauda chekshin da CISF sing Mathakta action logadabani bomb plan tauramba kuki narco terrorist sing fagadabani Manipur gi lengakna chingtam manaba meeting di yengadabani nganukon gi bomb plus NIA da sinagadabani haba play card kya seasonaki Hayingdagi Hoduna Thasigi Tarakani Tuifaba New Delhi gi Bharat Mandapam the Pangthokadoriba Kungamapan Super National Youth Festival the Sarukyaruga Manipur gi Punna member Yankaina Saba Mahiroi Singasi Imphal International Airport gi Manipur University gi VC Professor and Lokendra Lam Thakre Lamthaba to the Professor and Lokendra na Pangthokadoriba Festival gi Manungda Viksit Bharat Young Leader Dialogue English ngani Kungatarukta Lamdamasigi Community Suna Punna member Tarakani Pan participant Tarakamanga Hamadi Contingent Leader Ahumna Sarukyagani Viksit Bharat Young Leader Dialogue English ngani kungatarugasi English ngani nifugatari fawgi manungda India si malimgi leibak singdagi kwaidagi chokhatpa leiba ama oinabagi chatharakliba thaurangi manungchana leiba asigi naharol singbu afaba luchingba mo ohenabagi pandamda chathagadabani masigi damak lamda masigi masing yamlaba naharol singdagi tongan ba changdamnaba kya pangthoklaba tungda khangatlaba naharol singa sina chokhatpa India mo oiraknaba tongan ba wakhalon puthoktuna sungsoi soidana lamdamasigi mai purakpangamgani habagi achet pathajaba thamli phungtoki tharamase saruk yarugadaba Central Agriculture University Iroisembada research scholar oina ladibi ngangbam punitana India gi Prime Minister na khwaidagi chokhatpa lebak ama oinaba thamliba pandamasda lebasiki naharol singna logadaba thongdang aduki matik chawi Pandamasibu Fangnaba tongan ba hiram kya da paikaliba thaurang singgi manungda agriculture si yamna maru eba makhakni hiramasta hena mai pakna chakhatpa puraknaba India lengangna research tongnaba thadariba GDP si atai lebak singdadi manga fawba thadariba asigum khare hena thadarabadi achoba ahongwa ma purakpa ngamgani haiki ngasi lamthakiba contingent aduda cultural track ki member kunthra gi manungda participant kungamari amati contingent leader taruk Viksit Bharat Young Leader Dialogue English ngani kunga tarukta punna member taragani pana sarukyagani masigi participant taragamanga madi contingent leader ahum loinana hack for social cause track the NIT Manipur dagi member ani apunba member yankai sarukyarugani Lamdamasigi Summit Loan gi Yanglen Saru Oriba Agriculture Sector Hena Fagat Hanaba Integrated Farming System Promotion Taunaba Mari Lenaba Departments Interface Mifam Pangtokre Department of Agriculture na State Asigi Laumi Singi Sentok Hengal Hanaba Convergence Mapangal Kalhanaba Knowledge Exchange Taunaba Linena Sustainable Farming Practice Ohenaba Hotel Imphal the Pangtokpa Interface Mifam Aduda Additional Chief Secretary Agriculture Vivek Kumar Dewangan Central Agricultural University Imphal Vice Chancellor Dr. Anupam Mishra, Horticulture and Soil Conservation, Rural Development and Panchayati Raj Minor Irrigation
CADA Veterinary and Animal Husbandry amazong Fishery Department ki Commissioner amadi Secretary singna thorom gi athoiba mithunglen singoina saruk yaki thorom aduda CAU Imphal na puthokpa mai paklaba Integrated Farming System utkibaga loinana ICAR Regional Center Manipur nasu presentation utki makata na KVK singi IFS success story paudamki District Agriculture Officer singna IFS promote taunabagi district singda Chunagadaba specific oina strategy presentation puthokpaga loinana horticulture and soil conservation, veterinary and animal husbandry, minor irrigation, RDNPR, fishery, kada degiso lokhat payaba puthoklaga khanakani. Ahanba APHI Free Community Health Camp January ki tara kanipan Nongmaijing numita pangthuklagani. Association of Healthcare Providers India APHI Manipur chapter na sinduna status ladiba APHI ki member oiriba tongan ba hospital amadi diagnostic center nifugo humdoira chathagadaba lemna laingba camp asigi matangda ngasi lamfel da leiba Indian Medical Association IMA ki holda paugi mifam amada APHI Manipur chapter ki president Dr. Palin Khundongbamna free health camp asi khudong chaba January ki tarakanipan ki ayuk pung mapan dagi APHI ki member hospital sing amadi diagnostic center sing da registration tawgani community ka connect tawnaba madi ahongba mamalda analayeng ki kudong chaba pinaba healthcare masi sinbani haiki general surgery medicine gynae pediatrics cardiology neuro plastic surgery dermatology ortho ENT na chingba tongan ba department tarakamapan diagnostic test radiology and imaging surgical procedures and bed charges amadi hidak langthak singda chada taradagi kun fawa discount pigani haina Dr. Palin haikhe Train Pansida koi registration si pung mapandagina pung baro phok tawjagani diagnostic si koi numitu makta da tawbada discount si oithokta bayai kaim kanda paisagi nungsagi khudong chada blebe adubu nubi humni gi manungda tawragadi hariba discount se dum phangani aduga operation gi procedure lakpa taragadi the whole month of January sigi manungda bagi procedure si taw taragadi koina pijariba 15% discount se dum tajagani haip tare Manipur Kunaida Maitei Mitei Aikoigi Pokpadagi Siba Fauba the Pangtokliba Tauram Paring Singasta Hana Aikoigi Puari the Chanaram daba Ahin Bakia Hapsilakliba Masina Kunai Siki Chana Lonchan Mangsal Ibasingasi Matam Lading Aida Tinganaba Miamgi over Mifama Mangasi Inat Yokat Baluptin Iol Nasindana Moirang Kumam Mandop the Pangtokuna Warip Kyalokre Taramadra Historical Heritage Development Organization Moirangi President K. Mohendro Kokomigi Co-Convener Vice Rosette Kumar Kuman Kemkalgi President P.A. Singh Hajit na Chingba Mioy Singh na Sarukyaki Taramadra Sarukyaki ba Inat Yokat Baluptin gi General Secretary M. Dhananjoyna Iol na Ing Soklising Ani Kunga Marigi August ki Thada Manipur Kunaya Sigi Pokpadagina Siba Faubagi Chatnariba Mayamasida Maring marang halay basing amadi cement loan da soksilakli bakya sibu kannabagi damak lawki ba warip ki matungina tampaki lady ba assembly constituency sing da chatharak ba mifam gi makha chatharak poina ngasigi mifam asi moirang ta phambani makha tana su Manipur gi tampaki assembly constituency sin batungna hanjin tatuna aikoi gi culture bu ngak na chatna bo hona ki gani haiki Kunai sigi sothar ba similon na se phagana bagi damakta koi culture yokhada bagi damakta mana thajana ba laining lai sondu dang torga atei hapchal leiba ka henba machan myam du dilo hapchan gumje hek thungdri ba gai akoi gi masigi campaign se chathagani thungraga jo akoi hanjan na masigi kholau se ina jo khopaluti namasung lamda masigi myam sing jika punjan naraga akoi gi campaign se makha sunglep leptana chathajagi Moirang branch ki Vice President K. Binana Iol na changsiliba thabak thoram sing da Moirang subdivision as na he na khanghanduna miyambo wakal tahanduna aikoi ki chatnabi da honglakliba maru oina fizanga ka he na khanba lohongba da cake kaknarakba babok mamai sel thabana chingba kya ipai puna chatnarakta thabak thoram sing asi thingnanaba honaminasi Moirang subdivision da leiriba mipum khuding magna sigumba aikoi gi chatnabi gi wangba da leiriba thabak thoram tawriba sing punna thingmina hausi amadi mipum khuding magna su ai gi lekaida ai hen ba torok pasing thingnaba thotang lomina se haiki
Moirangi Lekai Kunta Tarukta Laibiriba Praza Pumbana Club Organization Maira Paibi Imasingna Pukning Hakchang Yauna Aigi Lekai Bu control Tominasi Luhong Kongdong Bada Ahin Bapijang Kanba Amadi Ke Kakpa Mirai Bakimitau Tamba Sanagi Kundo Laipariang Da Hapsinba Babong Amai Senta Asawa Oihanba Lairo Prazagi Awaba Tauram Oina Pangto and Bag Tahaliba Punamaksi Kanminasi Haina Moirang Lekai Kuntatar the Labor Praza Pumbada Messias Amapizari. Manipur University की College Development Council CDC की Director खनबदा अरानबा थोंग चथरम थिंगनरे हाइना केस से हाइरे हिरामसी की मतंग दंगसी महिरोइलु बसी की ऑफिस पांगथोकिबा पाव की मिफमददा केस की President Sukham Vidyanandana ing Soglisingani Kungamari ki December ki Kuntrada Fam ki Executive Council ki mifamna Professor Ice Sukadeva Koba Indira Gandhi National Tribal University de Oza Oiba Miwema Manipur University ki CDC Director oina appoint tokhi Loinana Megi Kuntra Inglisingani Kungamanga da Fam ki University ki Executive Council na CDC Director oina Professor Ice Sukadeva bu approve tokhi adubu Professor Ice Sukadeva haiba mi sakasi Indira Gandhi National Tribal University da oza oibaga loinana mahak matamada extraordinary leave lauduna lady extraordinary leave lauduna leiba mioi amabu matau karamna CDC ki Director kan kibano haibasi achobo hangamo oiri Niyonggi matungina Central Post amada thabak tawduna leiba government servant amana atopa department natraga university amada join tawgadabu oirabadi mangjongna mahaki parent institution atudagi fundamental rule FR 13 general condition of service ki makhada lien tawgadabani adubu Professor Ice Sukadeva bu CDC Director ina approve tawbagi EC gi mifamama English ngani kungamanga gi megi kuntra da fam ki badugi proceeding gi matungina len lokhiba leite haibasi khangle mahaku CDC Director khan ki basi housing VC oiba Professor N Lokendra gi achobo maral amani loina namaduda ayaba pi kiba EC fambada yariba oza singa dugi integrity da achobo wahang amani University gi yanglen saru oiba statute semdoktuna asigumba thau Mawong Tadaba Tabakayama VC Professor N Lokendrana Mamangda Tokibagi Matangda MU gi Chief Rector Masung Manipur gi Governor go unaduna wakat kiba laikrabasu meeting changlaktre haina mahakna makhataki Hiramasigi Matangda University si streamline tawnaba amadi University sida chatharam liba mawong madil naidaba thawong kayasi semdok hanaba amadi maraleba sing cherak phanghanaba honaduna Manipur University Teacher Association mutana so Ministry of Education da aiba cherol pisin kiba laikre Manipur miyam na thazaba chawna thamnaramba Manipur University singa city university ki guideline amadi mari lenaba authority singna semba guideline amasung ek rule pumba thugaiduna hojik BC oriba Professor N Lokendrana tawning ba mahaki maranai gi office amagom chalairakpana University sigi nongma gi fibam sokslakpani oirakliba Manipur University ki fibam asi nungnangningai oire University asibu ozagi maikhum uptuna aran bathabak kya chathariba miyoi singdagi kalhaunaba gi tamak case na kongjang changshin bahoragani haina Vidyanandana phongtokhi ya lenga ki makhada leba government servant amana atopa institution amada chatki haiba taragadi lion haina akogi FR 13 gi makhada lion si lower ganda mache chatkadabu masigi lion lower ganda chatkadabu ki process ase haiba CDC ke director oina khan ki Professor A Sukadeva se mache Indira Gandhi National Tribal University degi lion sida develop tawina na bagi 2 times tha ki bagi poram khak thengna sei chero che ani mak tharaga su Indira Gandhi National Tribal University na haiba Professor A Sukadeva se lion sida relief tawbagi waham ama accept tawbagi waham ama ta leite adubu haiba misoga se tasina hoji BC on level Professor N Lokendra na Manipur University chalai na ek rule do chalai ta bida ma ki puri khawgi puto ek rule putho kan da dugumba ma se appoint tawkibni maramada ma ki appointment tawkibgi ase chana ba yaro ha bhum da ki ase ke ma ke de ki thamjare Hoji pawgi marthana temba bremtang nominasi Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Dada Yeme maki gano Alda thamo Sige yum se next Pm-Istv na check sin na laksi laga tham khabani ne Dadarang se
जुहार हाबगा अमत कीदरबो असुमना मयामदना मचलबो नापशनलुगम मसिगी युमसिबु असोयंगान कोकदबदगी एक्सटिक DMT ना नापसेली एक्सटिक DMT जोर हाबदी नापतोकना बसेमबनी जर्मन टेक्नोलॉजी सिनबना कंक्रीट का तोकनतिना मतमदा कपांग अमुक हेना एंगल अदले एक्सटिक DMT strength is in the quick होंगलकलिबा पुंसिगी लंबीसिदा अरैबा चाबा याबा मखै सासिनदरी अदुन हिदाक लांथक कयाम चादबा यारक्ते सासिलिबा सिंगदुन अदोमगी लिभरदा कयाम सोखली खंगबिब्रा लिभर नबु सोखलबा चानिंग थकनिंगबा फाउदबा पुक नुंगाइतबा खोंग हांबा नुंगाइरक्तबा अमदि कुचु कुमेन सेंहललक्ति खुदिंगमक सिबु ngakthokke हाइरबदि जोलिप 100% नेचुरल सिरप अमदि कैप्सूल Jolip 100% natural syrup and capsule. Every great future begins with the right start. At JJ School Montessori, we discover talents, nurture dreams, and shape the future of your child. Here, learning isn't just in books, it's in creativity, sports, real-world skills, and values that last a lifetime. ड्राइवर की सिंफम द लेरंब सिंह इकाई खुमनब उद्प मणिपुर ड्राइवर्स डे थौरम मणिपुर ड्राइवर्स एसोसिएशन सिंह थासी की तांग तरा मरीदा पांगथोकलगनी है MDA की जनरल सेक्रेटरी खेत्रुमेम संजोइना क्वाकथल मणिपुर ड्राइवर्स एसोसिएशन की ऑफिस एसोसिएशन की थोपुबसिंगना सरुक यादुना पांगथोकप पाउगी मिफम हाइख्रे खेत्रुमेम संजोइना मखा तारादुना मणिपुर ड्राइवर्स एसोसिएशन लमदा मसिकी नोंगमदा चंगद्रब याद्रब तंगाई फदब पोटलम पुसिलकपमदी अतै मियाम की मतेंग पांगबोइना ड्राइवर की सिंफम द लेरंब सिंह इकाई खुमनब उत्पोइना जनवरी की थागी तांग तराग मरीदा पांगथोकलगा लाकप मणिपुर ड्राइवर्स डे थौरम चाही सिकी ओइनसु मेजर खुलदा लेबा मणिपुर प्रेस क्लब ता पांगथोकलगनी मपुंगोइना ड्राइवर की सिंफम दा लेदुना थबक तौरिङै लंबी की खुदोंतीब थौदोक्ता पुंसी पिखमनखिबा हक्चांगी फिबम मिमानदना लेरबा मियोट मिनै फापुन तौदुना थवाई मांगखिबा सिंबु ड्राइवर की सिंफम दा लेहौरिबा सिंगना इकाई खुमनबु उत्पनी थरमसा पाउ पिरकपा पिरक्तबा थीदना पुन्ना सरुक यामिनसी ड्राइवर की सिंफम गा मरी लेनबा सिंगना मिकुप खरा काइथोकमिनरगा सरुक यामिनसी हाइकी सही की मतम की मतुंगिना ड्राइवर की सिंफमदगी पोथाग्रबा अखोइगी इथक थोंबा ताकपि ताबिबा ngam अखोइगी ओजानजि की मफमदा सदांजलि का चबन मिट ने हाइदोना मयांग मफमदा इंजिंजन Ngasidagi hauraga numit humni chupna chathakadaba Innovation, Design and Entrepreneurship IDE Boot Camp for Principal and Teachers of Pm-Istv School की थौरम कांचीपुर लेबा मणिपुर यूनिवर्सिटी की कॉमर्स डिपार्टमेंट की कॉन्फ्रेंस हॉल होदोक्रे ऑल इंडिया काउंसिल फॉर टेक्निकल एजुकेशन AICTE मिनिस्ट्री ऑफ एजुकेशन इनोवेशन सेल MIC मदे डिपार्टमेंट ऑफ स्कूल एजुकेशन एंड लिटरेसी दोसेल अहुमना खुसमनरगा सिनबा थौरमदुदा डायरेक्टर NIT मणिपुर प्रोफेसर DVLN सोमाया जुलुना स्कूल लेवल द लाइरिक खक्ता ताकपि तंबीबगी मथक्ता इनोवेशन की कल्चर अमा सागतपनी असिना ngasi hauraga pangthokliba boot camp asigi pandamni masida AICTE gi expert kyana school sing dagi lakliba oza sing principal sing da takpi tambigani masigi boot camp asigi fanglakpa wakal loksing kyasi amukhana school sing gi mahiroi sing da takpi tambiduna prime minister school for rising India si mai pakpa ma ohenna phonabada chauna mating oiragani haiki. This program is meant for state educational teachers and principals. So the object of this program is how to bring the culture of innovation to the school level. So experts from Vadwani Foundation and also experts from AICTE are going to organize 3 full days hands-on workshop on these 3 pillars of design, entrepreneurship and innovation. I'm happy that Ngangbam Romezina Innovation, Design and Entrepreneurship IDE Boot Camp for Principal and Teachers of Pm-Istv School की थौरम असी इंडिया पुंबद लेरिबा लेंगाक के स्कूल खुदिमक्ता पांगथोकपा थौरम अमखंगी प्राइवेट स्कूल सिंग महिरोई सिंगना यिंगनाबदा लेंगाक के स्कूल सिंग द तमलेबा महिरोई सिंग असी खरा सोथन लेबा उरी असिगुमा सोथन लेरिबा लेंगाक के स्कूल की महिरोई सिंग असिबो अनोबो वाखलोन गलोइनना चावखनबा ताकपि तंबिबगी थौरम अमनी ngasi की थौरम असिदा चिंग अमसुंग तंपाकी डिस्ट्रिक्ट क्यादगी लाकपा स्कूल सिंग ओजा अपुनबा ओजा चामगा कुंथ्राना सरुक्यारी हाइकी प्रोग्राम पांथोक चलगा बूट कैम्प से सिगुम्बा मखल मखागी अखोगी ओजासिंदा अखोगी मागी मही हिंगतपा अदुना चिंबा मैंगा तो पखरा मानबा लोइना अखोगी लेदिबा स्टार्टअप सेल मैम लेदिबा मकन नकन अखोगी मणिपुर बिजनेस जो बोई खोई चतना खोतना इनक्यूबेशन अनो वखन पुथोकपा सुबाइया सु मैम याउजरी
Department of Skills, Labor, Employment and Entrepreneurship na senduna felicitation cum interaction program of selected candidates to Japan itauram government ITI takel tapang thokre Tharamadura Directorate of Craftsman Training Manipur ki Joint Director Yaifaba Longjam State Engagement Officer National Skill Development Corporation Matsomi Jimik amasung N Bandana IAS Secretary SLEE Government of Manipur na maruweba President Member singwina sarukya kibakaloina Japan da thabak taruna bagi da makhallaba mioi sing yauna tongan ba mioi kya su sarukya ki tharamadagi manung chana Japan da thabak taruna bagi da makhallaba mioi sing da achamba kudol pot sing pidne kai khumna bot ki tharamadug mari lenana IAS N Bandana na tongan ba district sing da ki naha oiriba mioi sing na Japan da thabak taruna bagi da mak chatkadoriba si yamna sing thaningai ni Manipur si yamna lairaba state amani asigumba department gi makhada paikhaliba thabak asina awaba imung kayada anoba lambi amadi piragani Japan ga Manipur ga manaba kaya leiba amasung Manipur gi mioi sing asi miyok michan phaba maramna Japan da thabak ki mafam yamna leibani phongtoki mahana makhata na chahi mada tongan ba hiram da pass out toraba maheroi kya leiri makhoi sing asi India khaktana tana atopa India gi wangmada thaba si yamna fai masina thabak phangdaba gi awaba si kokhanbada achobo mating oiragani phongtoki Asida Ministry of Skill Development na piraiba sugumba Japan gi opportunity Japan na thabak tawbagi adusu Government of India and Government of Japan gi Memorandum of Cooperation gi makhara tawpa thabak sigi sugumba opportunity sina akoibu anoba asa anoba hope ama uholapase asigi I'm really appreciative the works the initiative given taken up by the Government of India and Government of Japan. District Handloom and Textiles Ukrulna Greenland Handloom Cluster Ukrul gi fisabi singda Small Cluster Development Program SCDP ki makhada Frame Loom Distribution ki thoram Greenland Community Hall da pangthokre Tharamadu the Weaver Service Center gi Senior Weaver A Senthil Kumar District Handloom and Textiles Ukrul gi Project Manager S Phungringla Greenland Handloom Cluster gi Cluster Development Executive CDE Fizam Kangjamba Maitei Greenland Simba Longi Chairman Aquila Jingkai na Jingba Sarkyaki Taramadura Beneficiary Chamaga Kuntraga Mangada Kon Yentoki Taramadura A Senthil Kumar na WSC Imphal na Weaver Singi Damak Technical Support Pigani Haiki as Phungrinlana Department of Piri Bakanaba CM Yarn Scheme Social Security Scheme na Jingba Kya Singsu Fee Sabi Singna Longnaba Apple Toki Tharam Sigamari Lenana Fizam Kangjamba Maitena Fishabik Sina Ngasi Lengak na Piri Bakon Singasi Nintina Sisanadana Maipakwa Fisabi Oinaba Apple Toki Jirivam Police Station ki OC JBM PS Inspector TS Tikendra Amadi Tikendra Jitendra Prasad Kher IPS P na luchingtuna Lady Police Officer Amadi Lady Constable Yauna RL JBM ki team CDO Unit JBM Marfugatare Battalion CRPF Chamaga Yankataruk Battalion CRPF Chanigataраga Manga Battalion CRPF ki apun team CASO na Champanagar Village Combing Operation Chathakre. Combing Operation adu ayuki pung taret makai degina ayuki pung mapan makai faupa chathaki bagalina charakna yum hum furongi mioi chani romda amamam ta oina verification chathaki mifami pungi pauti lekide. North East ki ahan boina Manipur dagi Sri Manikumar Jewelers na India International Jewelry So Mumbai IIJS ki Geo Convention Center da sarukya bangamlai exhibition is the Manipur gi ina khulaba traditional design sing asi sana gi kuthang da malem gi thakta yohon bahokre chahi sigi ahan ba masung taraga humdoi suba liangmai market Imphal ngasi singjamai baigabati laikai da phamkre yelhongai dagi leminar klaba furup sing unaba watpana lainaramba thazanaba watpa malamba market asina Kohanabagi Kudong Java Piri Haina Liangmai Market Imphal gi ko convener Difui Brain Maina Hairi Lamdamasigi Tongan ba district sing the Kundari Banaga Furup ki Liangmai Jati Singna Kundaba Mafam sing the Fangba Manamasing Kutsa Haiba sing the Semba Potlam Amadi Chingi Mafam the Fangba Potlam sing Tampak the Lady Bamiam the Fanghaliba Kaitel Ngasi Mafamaduda Hangbada Mafam Kayadagi Miam na Poche sing Labor Lena Ki Pamki Bakaitel Dugamari Lena Liangmai Market Imphal gi ko convener Difui Prayan Maina Mamang chahi gi September thadagi phamba horakiba Liangmai Market Imphal lekai gi club amadi miyamna mating pangduna yamna sauna
mai pakna phamkiba kaithel oiki handak chahi ki oina ahanba aduga liangmai market imphal ki oina taraga humdoi lak suba oina mafam asida phambani anoba chahi sa kaithel asina achoba pandam thamle sagol sen khudingi lekai da chalaga kaithel asi phamgani masida senapati kangpokpi tamenglong noni na chingba district singda liangmai jati na khundaba khul chama henbadagi khul da phangba potlam sing yongani haiki Arapasing leiba market sida imphal da laga moigi platform pizaga rely to pham ama platform sinba matamda hene nungai be sekri no hairedi jaga khara leriba somde Nagaland ki border da barak ki river ge manakta leiba sing di they are more comfortable to go to the Nagaland hene nangna be so adom da rely to busu leitabdi na chel leye aduna maram orega imphal da khoi da laga interaction to ba platform pizaga se this is going to help akhoi ge political da wairo akhoi ge bonding strengthened over the wairo amaga ma hene sinaba aduga Manipur se amata oibagi hingminabagi wakhalon ge maram oiraga sigi lengma info market is one introduced toraga koi laijabani oil pump da bomb langsenduna pokhai halamle thodo si moirang police station gi manung chana leiba moirang thana lekai da leiba Ilidas fuel station da hojik numidang chawrang na pung nipan ga minute 3 tarak pa duwai da sakhang da gari macha ma da tongduna lakpa mioi anina main road ta gi langsilamba bom adu mamang thangna leina MPD machine da pokhai lambani hari hiramasiga mari lainana moirang police ki osina luchingba police ki team ama laktuna yengshin khre oil pump owner na phongdorak pada hojik fawbagi oina makhoi da karigumba threat amadi sale gi oina demand torokpa amata leite hari lekai miyamna thodo sibu yaning da phongdorakli bom langsilamba mioi adu kumbi maikai tamna chatkiba CCTV camera da ukhi hari thodo du da mi asopan yaukide Sahitya Academy Manipur na sinduna ka Viras Moirang Them Rajendra Gining Singh Thoram amasung National amadi International Award English singani kun gamanga fangnaba singbu okpagi thoram ama Manipur Press Club ta pangthokre ngasigi thoram adura Director Soil Conservation of Nagaland gi hanagi Director Sanjam Nandeswar Bharatiya Dalit Sahitya Academy India gi National Secretary Dr. Yumnam Mahendra Kumar Bar Council ki Member Advocate Dr. K.S. Ipoyaima National and International Awardee Advocate A. Surendra Kumar masung State Bank of India ki hanigi Officer C.S. Lilabantan na chingbana tharong mapusi moina sargyaki tharong mari lenana tongan ba lamda thabak tawbagi National amadi International Award fanglaklaba miyoi kuthra kataret harauktyamna okhi Laikhidraba ex-MLA Mainam Borot ki loina bida Manipur ex-MLA Welfare Association ki fund dagi lupa lising kuntra mateng pikre Pari Kaichel na sinduna thasi ki taraga tareta Manipur University ki auditorium hall da pangthokadaba ahanba Miss and Mr. Heritage Manipur ing nisingani kungataru ki audition ngasidagi khuyathong da leiba Hotel Octavia da hokre audition hobagi tharamadu da Manipur ki tongan ba mafam dagi lakpa sakhenba nupa kun amadi sakhenbi nupi kunna sarkyaki audition adu da sarkyaki ba Pari Kaichel ki proprietor Robinson Ahong Sangbamna ahanba oina pangthokadurba Miss and Mr. Heritage Manipur sa sarugyagadori ba nupa amadi nupi singi oina ngasi si ahanba audition oina pangthokpani audition asidagi khagalaba miyoi singasna thasi ki tarada photo session ama pangthoklaba matung makhataba oina Miss and Mr. Heritage Manipur campaign oina Manipur ki heritage ka sagonaba mafam singda chatkani aroiba final round oina thasi ki taraga tareta MU gi auditorium hall da pangthoklaba matung madugagi taraklaba nupa amadi nupi aduna handak pangthokadoriba mega Miss and Mr. North East sarugyarunaba thagani haiki Howsik sanabaki poi khoi gi senior sports journalist boyaning thozum dagi lobirasi Mga Super MNC Super Play Trophy gi ngasi sana ki Bammet Singda AKSDO khangapuk amadi TCM DC Thongju mai pakre Manipur Cricket Association MNC gi meng makhada mamang sehi ki December tang kunma thoidegi team taramangan grubani thongna khaidutuna public ground khangabok sera puramadi Model Higher Secondary School Oriental College ground sathariba manga suba MNC Super Play Trophy gi
ngasi model higher secondary school amadi Oriental College ground sanakhiba match da AKSDO khangabongna WYC Thawal Wangkhembu wicket manga da maitiba pikhibane match asida WYC Thawal Wangkhem na tos ngamduna ahanba batting tokibada apiba over kuntra manga da wicket mapan turaga run chamga kuntra mari lauki masiki paukhumda anisuba batting tokiba AKSDO khangabongna over kuntaruka ball ahumda wicket manga khak turaga apiba target adu yauduna match asi mai pakhibane match asida AKSDO khangboki sanaroi Saikhom Kaikuna wicket ahum amadi outwaydana run kunmathoi lauduna man of the match ta khi public ground khangabok sera puda sanakiba match tana TCM DC Thongjuna CDC Sagol Banbu run chamagani phuni thoida maitiba pikhi match asida TCM DC Thongjuna tos ngamduna ahanba batting tokibada apiba over kuntra manga da wicket nipan turaga run chani yankhai mathoi lauki masigi paukhumda anisuba batting tokiba CDC Sagol Banna over kuntareka ball marida wicket loina turaga run chamagani phu humdoi khak lauduna match asi mai thikibane match asida TCM DC Thongjugi sanaroi L Bebekanandana ball marfu mathoida run chamga sutna mapal lauduna man of the match ta khi Kuntramapan Suba Men's East 11 Polo Tournament ki ngasi sanakhiba match singda New Vision Polo Club Eastern Student Club Nongibung amadi KNMM Learning School team bi singjamai mai pakre All Manipur Polo Association ni meng makhada tha sigi tang mari dagi nupa gi polo team kuntramari na sarug yaduna Imphal gi mapal gangjibung polo ground da no odd basis sathariba kuntramapan Suba Men's East 11 Polo Tournament ki ngasi sanakhiba ahanba match da New Vision Polo Club na Kwakta Polo Club pu panjan mari ahumda maitiba pikhibane New Vision Polo Club ki mai pakibiki panjal sing adu Johnny Niketan na panjal ahum sanki atopa panjal aduna S Boni na sankhibane match asida maiti kiba Kwakta Polo Club ki panjal sing aduna A James K Sonan amadi Michael na sanki ani suba match ki sanakibada Eastern Student Club Nomaibung na Manipur Police Sports Club team Sibu panjan nipal amada maitiba pikhi Eastern Student Club Nomaibung gi mai pakibiki panjal sing adu W Johnny na panjal manga sanki atopa panjal ahum aduna L Thompson K Somananda amadi A Loyang ambana sanki match asida maiti kiba Manipur Police Sports Club team C gi amatangarba panjal aduna M Devanath na sanki ahum suba match ki sanakibada KNMM Learning School team B Singjamaina Kanglipak Polo Club pu panjal ani amada maitiba pikhi KNMM Learning School team B Singjamai gi mai pakibiki panjal ani adu KS Rocky amadi O Saitazit na sanki match asida maiti kiba Kanglipak Polo Club ki amatangarba panjal aduna Prakash Bahadur na sanki Taranipan Suba Manipur State ki ngasi sanakhiba match singda SDC Samro amadi NMFA Salam mai pakre All Manipur Football Association ni meng makhada mamang chahi gi December tang taritegi tim kunmari na group ahum thongna khaidoktuna lamlong thongkhong da leiba artificial tap ground da sathariba Taranipan Suba Manipur State ki ngasi sanakhiba ahanba match da SDC Samro na FC Kumbibu gol amas sinoda maitiba pikhibane SDC Samurogi mai pakibi gol adu A Emson na match ki ahanba minita sanki ani suba match ki sanakibada NMFA Salam na Milan Football Academy Kaibibu gol ahum sinoda maitiba pikhi NMFA Salam gi mai pakibi gol singadu M Ronik na match ki kuntra manga suba madi humbutara taruk suba minita gol ani sanki atopa gol aduna I Indrajit na match ki apiba matamgi ahapa minute marida sankhibane Colonel Arun Kumar Memorial Manga Suba Inter Club Futsal Tournament ki aroi bam match ta Mayangphan United FC amadi Kripsa Kangchup Road ka sanaragane Khetri Mayum Ongbi Chandra Sakhi Devi amadi imung manung sponsor toraga All Manipur Football Association ni meng makhada mamang chahi gi December tang 16 dagi team taren sarug yaduna KIYC Artificial Tap Ground Khetri Awanglikayda no odd basis sathariba Colonel Arun Kumar Memorial Manga Suba Inter Club Futsal Tournament ki ngasi sanakhiba league round gi aroiba match singi ahanba match ta SCSC Porompat na RFCC Kainobu gol mapal tareta maitiba pikhi
अनीसुबा मैच की सानखिबदा क्रिप्सा कांगचुप रोडना नाउतोल फुटबॉल एकादमी बु गोल तरहमदोई अहुमदा अमदी अहुमसुबा मैच की सानखिबदा KYC खेत्री अवंगलिकाइना मयंग इम्फाल यूनाइटेड FC बु गोल तरमाथोई मापलदा माइटिबा पीकी सतरखिबा टूर्नामेंट असिदा सरुक याखिबा टीम सिंगना मैच तरुक सानबा लोइखिबदा मयंग इम्फाल यूनाइटेड FC अमदी क्रिप्सा कांगचुप रोडना पॉइंट 35 पाइदुना अहानबा मदी अनिसुबा तादुना फाइनल चंखिबने था सिगी तांग 13 सानगदौरिबा अरोइबा मैचदा मयंग इम्फाल यूनाइटेड FC अमदी क्रिप्सा कांगचुप रोड का सानरगने कुनिथोई सुबा मणिपुर वेटरन क्रिकेट टूर्नामेंट की ngasi सानखिबा मैचदा TCM DC थोंगजुना साइक्लोन थांगमैबनबु माइटिबा पीखरे मणिपुर वेटरन क्रिकेट एसोसिएशन की मेंग मखादा ममांग चही की नवेंबर तांग कुलुमदोइदगी टीम कुनमा थोइना ग्रुप मरी थोंगना खाइदक्तुना लंगथबाल पब्लिक ग्राउंड सथरिबा कुनिथोई सुबा मणिपुर वेटरन क्रिकेट टूर्नामेंट की ngasi सानखिबा मैचदा TCM DC थोंगजुना साइक्लोन थांगमैबनबु वीकेंड मंगादा माइटिबा पीखिबने मैच असिदा TCM DC थोंगजुना टॉस ngamduna फील्डिंग खनखी अहानबे बैटिंग तौखिबा साइक्लोन थांगमैबनना ओवर 13 वीकेंड मापन तुरगा रन 34 खक लौखी मसिगी पाखुमदा अनिसुबा बैटिंग तौखिबा TCM DC थोंगजुना ओवर 19 दा वीकेंड मंगा खक तुरगा अपीब टारगेट अदु यौदुना मैच असी माई पाखिबने मैच असिदा TCM DC थोंगजुगी सानरोई जितेन विकेट मरी लौदुना मैन ऑफ द मैच ताखी तरे सुबा SS मनी शर्मा मेमोरियल 3rd डिवीजन फुटबॉल लीग की ngasi सानखिबा मैच सिंगदा USC फयेंग अमदी NISC लाइरेंजम माई पाखरे इम्फाल वेस्ट डिस्ट्रिक्ट फुटबॉल एसोसिएशन की मेंग मखादा ममांग चही की डिसेंबर तांग 18 टीम 3 सरुक यादुना पाम्याल ग्राउंड पासोई पाटू द सथरिबा तरी सुबा SS मनी शर्मा मेमोरियल 3rd डिवीजन फुटबॉल लीग की ngasi सानखिबा अहानबा मैचदा USC फयेंगना RFA टॉप सिफाइबु गोल मरी सिनोदा माइटिबा पीखिबने USA फयेंगी माई पकबी गोल सिंगदु एन ब्रिकमना मैच की 40 मिनिट गोल अहुम चनखी अतोपा गोल अदुना RFA टॉप सिफाइ की सनरोई के अचौबना मैच की 40 मिनिट ऑन गोल ओइना चनखी अनीसुबा मैच की सानखिबदा NISC लाइरेंजमना KYDC कियाम संगाइथेन रोड पु गोल मरी अनीदा माइटिबा पीखी NISC लाइरेंजम की माई पकवी गोल सिंगदु एल थोइबना मैच की 43 सुबा मदी 50 सुबा मिनिट गोल अनि एल रोशनना मैच की 33 सुबा मदी 34 सुबा मिनिट गोल अनि चनखी मैच असिदा माइथिकिबा KYDC कियाम संगाइथेन रोड की गोल अनि अदुना मुधु मंगोल मदी रुस्तमना मैच की 19 सुबा मदी 34 सुबा मिनिट चनखिबने अहुम सुबा प्रीमियर लीग की ngasi सानखिबा मैच सिंगदा इम्फाल यूथ फुटबॉल क्लब अमदी अमोफा मोइरांग माई पाखरे शेख बाबूमचा मेमोरियल ट्रस्ट ने स्पॉन्सर तौरगा ऑल मणिपुर फुटबॉल एसोसिएशन की मेंग मखादा ममांग चही की अक्टोबर तांग 5 दगी टीम 15 ना सरुक यादुना साई तागेल की आर्टिफिशियल टब ग्राउंड सानबा होखिबा अहुम सुबा प्रीमियर लीग की ngasi SSC सेक्टा ग्राउंड सानखिबा अहानबा मैचदा इम्फाल यूथ फुटबॉल क्लब ना KIYC खेत्री अवंगलिकाइबु गोल अमस सिनोदा माइटिबा पीखिबने इम्फाल यूथ फुटबॉल क्लब की माई पकिबी गोल अदु NG डायमंड ना मैच की 50 सुबा मिनिट चनखी अनि सुबा मैच की सानखिबदा अमोफा मोइरांगना यंग फिजिक यूनियन ललामबुंगबु गोल अमस सिनोदा माइटिबा पीखी अमोफा मोइरांगी माई पकिबी गोल अदु KI सोमोरजितना मैच की 10 सुबा मिनिट चनखी 13 सुबा नेशनल सब जूनियर सेनियर अमदी मास्टर मैन एंड वुमेन चैंपियनशिप की ngasi निनी चंबा निमित्ता मणिपुर गोल अनि सिल्वर अमा पुन मेडल अहुम लौरे पावर लिफ्टिंग इंडिया की मेंग मखादा था सिगी तांग तरितेगी हरियाणा दा चथरखिबा 13 सुबा नेशनल सब जूनियर सेनियर अमदी मास्टर मैन एंड वुमेन इक्विप एंड क्लासिक बेंच प्रेस चैंपियनशिप की क्लासिक की किलोग्राम 63 की सब जूनियर बॉयज एम लेखोंबना किलोग्राम 138 थांगतुना गोल्ड मेडल लौखी कैटेगरी असिगी किलोग्राम 92 की जूनियर गर्ल्स ता के बेलेनाना किलोग्राम 50 थांगतुना गोल्ड मेडल लौखी किलोग्राम 53 की जूनियर बॉयज दा एम गुलबीना किलोग्राम 53 थांगतुना सिल्वर मेडल लौखी चैंपियनशिप असिगी ngasi निनी चंबा निमित की हौजिक फावबुदा मणिपुर गोल्ड अनि सिल्वर अमा पुन मेडल अहुम लौखिबने
Indian Courage Association gi meng makhada tha sigi tang nipan degi tarmathoi phauba Patliputra Sports Complex Patna Bihar ta pangthokadoriba Junior National Courage Championship ta saruk yarunaba Manipur gi tongan ba weight category gi sanaroi mapan amadi official ani punna mioi tarmathoi na sabati mama Imphal gi Bir Tikendajit International Airport gi Bihar gi damak All Manipur Courage Association gi President N Ibo Chawbuna yaipamangon piduna lamthakre Soibam Leisemba amadi Soibam Ranbirna Manipur team gi coach amadi team manager oina saruk yari Kolkata Shot Club ta tha sigi tang manga degi sathariba International Tennis Federation ITF 400 World Tennis Master Kolkata gi ngasi sanakiba sahi yangkhai manga gi men's singles gi semi-final match ta Manipur gi tennis sanaroi Thongbam Tolesorna Subhash Patel bu set ani sino taruk amadi taruk marida maithiba piduna final sangre category asigi doubles ki sanakiba semi-final match ta Thongam Tulesor amadi Balan Ramdas ki jurana Biman Roy amadi Gopinath Prakashan ki jurabu taruk ahum amadi nipan taruk ta maithiba piduna final sangre final da Venugopal amadi Manawiya ga sanagani Thagachari boyai Makhataba Sanabagi Paumu Pizari. Haureibi Northern Star Club Haureibi Awang Lekai na Haureibi Apunba FC ka kusamna Chatarak Pataruk Suba Chandra Nadi Trophy Inglisingani Kunkataruk State Level 9A Site Village Open Football Tournament ke Haureibi Kangjebung Sana Kipangasiki matching da Puza FC Heirokna IMPC Maidrawu Panjil Taret Ahumda Maitiba Pikre. Trophy Siki Ngasiki Atopa match amada MPC Yang Thangbu Apunba FC Haureibi na Panjil Manga Amada Thoikre. Humang Lupna Sinduna Yorabung High School Ground Chathariba Humang Cup Ahanba Manipur Village Wise Men's Open 9-a-side Football Tournament English ngani kunga mangada ONYC Oksu Ningthem Cha Khulna team champion oikre kabasigi ngasi sanakiba final match ta ONYC Oksu Ningthem Cha Khulna Sanamahi FC Wanggoibu penalty shootout panjal manga mari da maitiba piraga winner oibangam kibani kabasigi akhanaba manada Sanamahi FC gi angau sanana best player award fangkibaga loinana team madugi sanaroi Premjitna panjal punna Taruk Chanduna top scorer gi award su fangbangam ki ONYC team gi W Vikas amadi W Rohit anina mathang sitna best goalkeeper amadi best defender gi award fangki kabasda YYC Yorabung team na best discipline team gi award fangki team champion oikiba ONYC Oksu Ningthem Cha Khulda selgi mana oina lupa lakh amaga loinana trophy runner up team Sanamahi FC dasu selgi manada lupa lising marfuga loinana trophy piki akhanaba mana phangkraba sing dasu selgi mana yauna trophy amamam gasu khusnaki loishin bagi tharomda langthawal AC ki MLA Karam Shyam Patsoi AC ki MLA Sapam Kunja Kesor Lamlai AC ki MLA Khungwan Tabam Ibom Chana athoiba mithung singoina sarukyara duna makok mathang takraba team amadi sanaroi singda prize kusina duna pukning thogatki Hazula Sekwada Marweba Pau Umkana Pisari. Honglak liba malem gi awon ba maraga sa khoi gi khunai rol haurak liba na harol singda sinagada ba matam masan lan mayok na duna leire haine MP Bimon na haikre. Masagi mazati miyam da narco terrorist singna ot neiba gi thongong chathabada kari su tobangam dana leiba si malem da India khaktamak oirangani haina UCM gi president YK Dhiren na phongtokre. VDF singna oinam Kangjebung lampak ta wakat khongjang changchingkre. Amadi BJP Manipur gi president oiramba saknairaba BJP gi luchingba mainam borot lekidre. Ngasi goina di ICB na sandok chari pa pao matang sa lo sinjari iring tabi di po puno magpo khana kulum chari.